Mayam good evening. Hujik mamangida hujik ngaki mamangda lai tham bado nge dia dabna mala dia de mapana thulaga lai macha ma sum bit ama natraga nungai boina haigada lai ma thadrok pani asigi topic se Kuki singna role ama laurakpagi matangda lai pachambai tawjage aduga mangoi na asi arambai tengol na boxing gi oiba knockout ama system ama semaga fight masi sinba je kumalampakta masi yam nuai yamna harau nuai na afabaromda oinaba nungsinanaba masi boxing gi ama sinba je yam nuai yengba su nuai live su yengjai aduga amana amu inaurohanna amadi atopa kharanasu group tasu thaganare Smaina CM Biren na Kuki singi demand separate administration reject tawre na ko ado sigi poche hana gidagi su CM na su dum hair lai adi mitakta ai CM gi site na traga magi site wasuna natana mamang da su dum hair lai ko adagi de kenona su koi gi MLA ama mana su myam phongdokre Smaina separate administration su pi roi ko lo adu tawre da tawre na ko adu ma CM na su reject tawre khot khre ha ni na CM gi ya ba yaw dana ta PBD ya ba natte ko adai consent tawde aponte ningthau haibam leire ningthau khoi di ningthau na pali bani adai ningthau ya ya ba haibam sul sangi ko ado hoje Kuki singi oiba demand bu madi reject tawre hai di mina masi process se moi adum demand to mun to tawjasanu hayeng makhoi gi tang kuntra ma thoi gi sigi matang da ai Kuki gi oiba kitang ai miyam da share tawjage hena ai kino se tawjarak pani hujiki nungai baduna CM na reject tawre court khre habdu madi post ama da thingnare aduna taba hayeng 31 gi Kuki singi all tribal ana moina unity rally ana ma setting taw sin baje chati chalani ada idi tangkul gi site ge su makhoi gi jaga da chapi yaro ina thingba thamme adugi matang da su Kuki singna krem na hore kenona ka Kuki singna mu krem na hore paite sing da haitare na go paite zo mi mar sing da krem na hore adumaina mai gi basen da krem na bai matak tu da Kuki na mu marje paite saraga marga jauga se mu khatna naba haibadi smaina du tawre ada tawre hujik karigumba hayengi rally chatpa sida kana gumbana nomai kapa agade akedogi zomi kangudi atopa chenbam leitera mizoram chen tariko kainaga kenonaga Kuki na dumaina karem naba makhoigi kinoda aduga makhoina karem nari ba sem chamana ba adugi kino se atopa group tu da mu screenshot tawga thagat narak pa makhoi masen na ko makhoi masen adu awai kum tawnari adagi de mu Kuki gi maming di ko tawde moi gi Kuki keno hai media hai ko Kuki CS oidoi ne adai di case o ka makhoina mu kamai tawge da sigumba hayengi rally chapa sida Chauchanpur da any voice amata thangat kanu haiba means Kuki land demand adu ada hai ganu kor kanu adu du kem hai ganu hojiki oina hojiti yani anaba phajan chasi ko chena sai Kuki singna amu zero je muk thokpa makhoi gi kino da moi marakta zero in se oina thokpa adai de amu Kuki group tu da amana amu kamai tawge da hayengi tawriba thabak se Kuki gi land demand ni aduna akhoi gi mafam do oida biya de Chauchanpur hairiba pose Kuki land ni na dumaina tawba adugi singin so cha manaba mu kamai tawge da zolen jogam hairiba zolen sida amu thagalaba adumaina makhoi masen je thaganare adagi de awai kum tawna dana masida ngasai gi BJP gi spokesperson du su adu tawbani ada tawbani na tawra dai de makhoi gi keno gi da 9 news tara keno taraga paulen la haibra maming rek loi kawre adu hairi banupa du su khumbangam dadana thadau se Kuki na ti hairi se nang yani bra ko adu ba mayam ama haibda ma khumbangam da bugumba mayam ama leigre ko aduna makhoi gi oida padaba mayam jina kamai tawre haiba matamda central government su khangakpa aduga central government na su themini themba ya ba aina khanbada ko adai bu ko toy aduga kana gumba politics ki mai yengaga kana gumba XYZ atopa party na su hairiba sigi system je yari mama kaidi politics pusandaba aibedi sana banataba government na loriba natraga miyam na taliba miyam na hunariba posida support to holaga to honingi adai Kuki na thangalakpa wahiga chap manaba atopa party na su thangalakpa gumba je dum thena jai ko
kuki group ta thagalakpa maramdi kagino da ai sa maksu kuki group tu da yauriba kobunina adum thengnayeba ado ai sa je mohoina de khangba ngam ponte ai kananu karino haiba je adai di makoi gi page myam hangi page 30 muk surangadra ado hairiba myam je khoini yengbadi ngamba natte adu yengna hona bada mit ka je sokta natte ado makoi masen gi khatna ba posina kamai main oina kuki na target torise hujik Chauchanpur gi hayeng gi rally se in signa chatpa aduga unity hana sagatpa adugi matung tarakpada hairiba Chauchanpur se kuki len onthokpa na makhoi gi plan da dum yaw dam te hana su dum yawi adai makhoi gi map ta su dum yawi makhoi na plan tawjabada Chauchanpur ne Kangpokpi ne adai gi de more ne hairiba myam je makhoi na kuki len na hana makhoi gi demand to yawgra baneba hujik amuk kamaina moithem tawge habda zomi singda Chauchanpur gi hayeng gi relay sida hairiba xyz kanagumba matana kuki len aduna tawgadabani aduna phare kuki len oigedabani adu tomna haiba slogan je lawoidabani aduna akhoi hujik si hana relay je mai pangna sala matungda biren gi mayokta adai government gi magi biren gi voice leak oibai matangda adai gi biren je lothokadabani adu tawgadabani ada tawgadabani haiba si ma ta lawgadabani na adumaina haiba aduna hairiba moigi rally sida zomi haigadra jo haigadra hairiba singina mu yaningdaba charaningdaba makhoi je mu charaningdaba adagi de rally je charaningdragasu rally je pangthok tawrieba kanana silino hairakanda ngasai gi kuki jo united ana makhoi gi apunba ama kaidana hotna ba kharam suleitab nateba adubu pamjadaba myam ama haibadi Chauchanpur haiba lam natraga ama lairi pose jogaman adum leigadabani sine moina harisina haibadi Chauchanpur adum leigadabani kanagum kharana jolena na adum leigadabani jogaman leigadabani ana adumaina expose tawi adaidi kuki singna mu haipadana kamai tawgeda hairiba mafam je kuki le oigadabani ana haibadi songpi kainaga adagidi moi masen karem na bai changje songpi haibadi kanagumba kuki na kamaina atra han ge haibada nasaigi nung achoba je songpi achoba nung je sida praman tawe adaide mu lamka na maina paite sina mu lamka na tholiba Chauchanpur je sida mu kuki sina kamai karem na ge da lamka haibadi lamlong ani phangba haibane ba lamlong ani phangba je ekta bai karem na ba je adaidi songpi kuki sina kauriba songpi haidi posina mu paite singjina jo singjina adaidi mar singjam ka hageda songpi haibidi nungjaw ne na dumai karem na base smai makhoi masen je karem na base dum continue dum karem nari karem ju karem nagini makhoi masen huji makhoi na huji ngai ri je kai gino haibada hairiba irang se separate administration je moi sungpang phangoi je moi khangeba moi masana khangi separate administration je sungpang phangoi union territory kai je sungpang phangoi haba je moi masana khangeba phangdrama maksu makhoi gi oiba jaga ama semau je habe moi plan neba myam ai ai hai je munasing matek se tabiu ko asai gi separate administration hairiba makhoi gi demand je phangoi habe je moi khangeba phangoi khang na moi demand tori neba union territory su phangoi khang na demand tori neba kari gi demand tori no hairaga di hairiba demand je tungi future gi damak tane moi tori je hujik ki natteba ahoi ayambana maitai macha natraga yelohmi leiriba manipur da khunda me leita minaraga leminariba myam jina urisi kegino makhoi hujuziki demand phangani haibai wakhalamada tauraga matha saraga pakatna leibasi myam am leiko hoi aina si hayadana aigi wasina soige buraga di ai ngakpi gani adubu moi phangni sunga khandeba phangni sunga khangdraga su moi target torineba maramdi kegino da makhoi chahi kun oigera chahi 10 oigera 30 oigera cham oigera si matungda phanghuba makhoi gi target se kegino da ngasai gi macha gi surun gi damak ta moi khalleba akhoi gi na kari khali huji huji gi khalleba hoi meitai sing oje aina haijening badi akhoi meitai sing ju tung gi surun gi damak ta khallakanda hairi makhoi demand je clear oina matung da sigumba je amon tholoi da mane hana graduate akhoi gi graduate haibra akhoi kenom haidai ne aduma lona tora pass to honma changal leba akhoi na sima da mathau yam taeba akhoi meitai sing na su demand ma changi karamba demand hai leba kuki sing na si project tawba sungai yara roi maru phuna muthar kadam ne makhoi gi demand ji haiba ma changi yamna ahan bada sima phajana akhoi gi demand jing je aina di khangmana tengo de haiba khangba myam am lengani aduna hai riba makhoi gi huji gi demand je phangoi khangaga su demand je future gi damak ta moi demand tawrei neba
masi phangoi hairi ba pose kanana khangino haragadi mainly ahamada thadau na khangeba thadau hairi ba pose oi ai si haragadi hayeng tungda ya sanagi ba khochin no le kan da aingonda problem lei ba lei tabno tungan ba moi ko kuki hairi pose he se kanano manipur da kuki marakta tribe ta kwai dei libe se kanano si miyam khangabane ba si khanga kanda thadau na Makhoi Kuki natte haina blame je 1997 1993 aswai dagi Makhoi je blame tore haiba je khangre ba Makhoi gi thadau sing na du bukta thadau khrabane ba Makhoi Kuki natte haina adu itaragadi akhoi na huji khanba ya ba je kaino adu itaragadi thadau na Makhoi Kuki natte haragadi ai mamang da su mamang gi late su haigre haiba thadau sing je Kuki natte haiburagadi Kuki je muthat khro ba adu bat moi muthat loi ba maram ni ke ngora Makhoi na zalengam hairiba larik ama leiriba zalengam larik se miyam zo dum khangam aduga ai ju khara pare loibukti pade tobutabu khara pabduna ai khara khangobuduna hairaga Makhoi zalengam haibase Makhoi gi su samna bada puya gummane Makhoi gi oina haragadi zalengam je phongba kuidri ko puya gummane ba puya ai gi yamba ama na takpira poi matungina hoi yamba dadulan na takpira poi matunga ko man hai asagi puya haide posida lakada future sigumba si yamna ayambana mention taweba adu taragadi Makhoi gi lakada future moi gi plan ja zalengam du da ieba aduna Makhoi gi adu da apply torpone aduna Kuki hare pose moi muthatloi aduga Kuki hari ba demand sida jo hari ba jomi kangu sina support sungdok toroeba aduna karamna Makhoi gi demand je mai pak toino haibase moi masana khangeba khangबदुना थादौ हाइबा फुरुपसिना अखोई कुकी नत्ते हाइबसे हाना हाइरगसु होजि हेना मीडिया दा फोंदोकनारे होजि मीडिया दा लोइ चोंथोकनारे अदु तारगदि कुकी हाइरिबा पोसिदा सपोज कनाम तोररोइबा अदो होजि कुकी हाइबा मनुसिना अमुक कमाइना तोगे हाइबदा कनादा चोंजनगे ना तोरबा होनरपजे कनादा चोंजनब होनरपजे कनादनो हाइरगदि गवर्नमेंट नत्रगा मैतै सिंग चोंजनब होनरेबा होजि अमु अदो सिजे आइना Makhoi ngangnariba kholibase group ta ngangnariba kholibase urakanda Kuki na logic ama sinariba thadau oigera ama oigera adaidi uriya phattaba zomi kangu dasu phattaba myam ama leiriba ado hairiba mayam sina kamai torge da Makhoi je chungjannaraga ano ba myam ama Burma dagi lakpa Israel dagi lakpa myam je punjalaga Manipur je kaina basilakpaneba Hana ariba leramba government na recognize tawraba ariba myam jidi tumina leiba pameba maramdi kya ginwa da Makhoi khangeba demand je phangoi haibase huji chu haiba horabani demand ju phangoi adagi di naga gi jaga da Makhoi na realization ge tawdana kochandana na karem na horabane adu karem nariba pose naga hairiba khoi tangkhul na notice ama thwe hairiba ikaidra mi gi jaga da na koina chaken tawriba pot to huji ti phajaram mani ne adumaina karem na ba मैम अदुमाइना थेंगनेको अदो आइना हुजिक आइना मैमदा लाइव थादो चरैसिदी जस्ट Makhoi Masen je hayeng simak thogdok se thokpadi yai adubu Makhoi Masen dadi thoktanabadi hainari adubu nakan ama gi control sida Kuki gi target na hairiba Chochampur se hayeng gi achauba rally sida tribal unity haina phongiba zomi singjina silliba zomi gena jogam hairiba Makhoi kino sina Chochampur na silliba sida Kuki singjina Kuki len oigeda bani haiba demand je haibi yaroi haiba je moina mu hairini but masida kanagumba Makhoi gi main role loriba kanguna Kuki len na demand to gada bani slogan law gada ne naiba adai Kuki singna lawbi yaroi na khara mana lawbi yaroi haiba aduna aina ichina naw singda khangan jari sina nungaiba haibadi ngasi je nungaiba ai ani uhma dum haijere ngasai haigre ko asi arambai tengol gi ichina naw singna akhoi gi knockout akhoi system ama sillaga achauba fight akhoi gi nongsa myam am punjalaga kanana akan thoi akan ba maktana ba natraga su athoi hen tana ba haitare ko sport ama game ama sillaga asi nungai ba pangthoki ba se Kuki singsidadi aroibi sauna chak aga leiba numit habidu oire ba ko ani subada akhoi gi CM na
Kuki gi separate administration reject tawre na adugi poto Makhoi group ta thaganare asu hana gira huskira de ai khangde adu maina head samana ba to bada akoi inau ro hena ju thagalakpa siguma ma leire adai de mu amana Makhoi masen gi yanada ba manung gi oi ba poda moi masen gi ja samnai ba da Kuki na hai ba samnai ba te aseng ba dune Kuki na hai ba pot ama adai di jomi na hai ba pot ama ani se mayai sida screenshot se loi thanaraga loi khangnari ne ba ani makse maitai je kenosina Kuki sina hairapa wa screenshot toraga asomna kanda group thaglakpa asongi hainari photo asomna khonda smai ani makse group se ani makse dum yauna ba Kuki pai jomi kangu jingje aduda Kuki sina main role kamai longe paite saraga paite ga jomi hairi ba josi ga marsi ga mu moi umje khadana ba Kuki sina usilak pane ba haibidi Zomi hariba group sida mainly ahum yauri ba achau baje kana no hari gadi paite ne marne jaune hariba ahum je Kuki na mukhana na musin bi ne ba ado si silli ba pose naga Kuki sing sina mukhang bi ne ba keno sing na zomi sing na mukhangi ne ba ado khangaga su ngasai gi lobby haiba pot obaje Kuki na hele ba haibidi phattana losing haiba ado amaduna kamayan torge da aphabadi manba mabukti aphattaba zomi kangu de yauri ba ado simaina nakan je dum leinari ne ko ado aina sigi nungai ba Makhoi masen gi nusina ba se ikui dana sapung la ani akoi gi sapung la ka da ba pot se kuira ro yam khangde ado aisi hai dana aigi matam aina thaba matam do adu da tholak traga de munungai te adu bu ikui dana Makhoi masen gi wara chauba ama huji wara ma hairaga ningjange kenona paite sariba mi duna smai hayeba paite sariba Kuki ne ko haidiba mi je haidiba paite maronda iraga 1990 ga 7 da 1996 97 da war tawgiba matamda paite ai khoina maramadi zaugi mi changchangaga adu matamdudi zaudi yaudabane marga paite ga ne ko mainly thadoga lan soknagi base adugi matamduda paite na bag ta phajal leibagi Kuki singna thadok singna ngamgida bani adubu handakki lanje karigumba tawragadi once handak thadoga haibidi Kuki ga jomi ga lan tomam tamda akoi paite yauroena nasagi paite sariba Kuki duna hairakpa adu hairiba pose same chamana ba maron je soina badagi mark tawraga si pose Kuki na ibani si paite na ibana tena adu maina hainaraga adugi proof se mupinaraba pinara kansida moina khange aduna lanje soidana leini habase Kuki na su khangi jomi na su khange ba Makhoi masen lan soina togani soina 100% thokani adubu matam sangna changba or changdabna tongan ba mani adu aina matam gaide haibadi ngamde ai lai maksunate aduna haidi ba Makhoi ani sigi yenari ba potse aduga khoi chin naw khara manasu aina posama ikhalapa matamda natraga live ama natraga wahai ama haipa matamda manungi oiba mana hairi je karino ai mai gi se akoi aina he haibado live thaba khudingi akoi gi ningthau ama gi se hindu akoi gi mayangi wari oidoira maitai gi wari punga wari oidoira de khangde akoi gi Akbar ga kenogi wari ama tobodo ado ningthauduna ningai tawraga machaduna ningai tawbra haibra adugi ningthau tawraga adai samu se utongda changal lol phawal lon hairaga utongdo mamit yengalaga uine na phawre ne na dumai tawraga parmam tawgibodo adumai na khoi losingna samudo phasi utongda samudo lilanji aduna si aina haire haiduna hekta 100% chumni ena wakhan noina phawraga di madusu wakhan khanda dabne logane bako aduna ngasi hairiba aigil post natraga live amadugi nungi atra du khar khangbiyo ba aina nung ama lange aduna nung do hekta pani haibe leite ado aina langi ba nung jidi no matra no ma soidana ai pana badi hotnagani phaglang da thom baga chamanare hairaga phaglang do ho bele magade dum phautu ai haninga leite ba aduna nungdi dum thomgani aduga thombaje adum lepoi aduna ichin naw singi support chu changi aduga hairiba nungi wahai se myam khangbi wahai bajai message pijari ado amukan ju hanjage
अथुबा मखोइगी ओइबा हुजिकी अरोन अथुब मयाम दुजु हुजु आइना लाब तेजु केनोजु पोस्ट तेजु तौजग्रे अदो मखोइगी ओइबा अमना कुकी लेन तांगदबनी अमना स्लोगान तौरोइदबनी ना कुकी सेम चमानबा ऑर्गेनाइजेशन अमगा ऑर्गेनाइजेशन अमना दुमाइना नोटिस थोलप पोसे पाइटे सिंगना जौमी सिंगना फंगेबा पोसे मखोइ मै अवाइ कुम तो हुजु लेदी मोइगी केनोदो स्क्रीन शेयर तौबा याबोरगदि आई तौबा याबने आई असु मै मरमददि केम हाइते अदो हाइरिबा ग्रुप तो मेसेज से अमुमु येंबा मतमदा मेसेज यांखै चामा चनी यावरमे बेता अदो अदुमबजे अखोइना येंबा ngamdaba अदो येंबा खरा खरा ngambadbuduने आइना म्यामदा शेयर हे खरा तौरिदो अदो नुमित नेनी हुमनी होगिबा पोतु आई थागलक्ते खुदा की ओइबा खरा आइना थेंगना पोसिंगजे आई म्यामदा शेयर तौजरकपन सिगतनी आइना ngasiगी नुंगाइबा अमुका जु हंजरेजे आरामबाई तेंगोल ngasiगी बॉक्सिंग की तौगिबदो याम नुंगाइ येंबा अदो याम नुंगाइ तबारगदी स्पोर्ट का अखोई स्पोर्ट डायरेक्टर मकु खुद सोलर कोलर बोन अमा सोपदो दुमनि नुंगाइते अदागिदि राम तुरसु फबोइसनु अदु ngasi सानागिबा मयाम हराव हराव ngasi सानाग्रबा मतुंगदा नुतुंगदसु हेना नुसिननाबा लंबी अम ओइसनु हेन हेक्ता अतोप स्टेट अमगा सानाबदो अदुमक नते मसिदी अखोइगी फ्री काय तारे वखन नुंगाइनबा अदागिदि अखोइजे सानारोइ अमगी केनोजे इखिलनेन खल्लगा दुमाइना अपोबा काबसु बाइ खनसी आइजे रेप पुरा रेप का चप मानदरे थुना पाबा थुना ngangbसिना मरम मोरगा आई हुजिक मोइगी पोस्ट अमा फलाउ येंगा लाइव से दुम कंटिन्यू दुम थमगे मोइगी पोस्ट अमा लेरेगा पोस्ट अमा फलाउना येंगा ने करी अरुबा लेगेम त येंगे को थोइदोकबुदि लेहौद्रे हुजिक पावबदा मोइ हुजिक कनागुमरा खरा है नसाना साद नुंग मोइ मसेन हाइनमने को नसाना साद खुलाई याउनो मोइ कुकी मसेन दा हुजिक करी हाइरगदा नसाना सादा खुलाई अमम दिलोइ पाइनौ थांग ओइगेरा नुंग ओइगेरा नाउरी ओइगेरा नोंमै ओइगेरा नोइ पाइनौ को हाइनरी मखोइ हयेंजे सोइदौ मानद्रे अदो सिगी मतेकसे मुन्ना खल्लु आइना हाइरिजे करिनो हाइबसे मैम इसी नाउसिंग आई लाइव येंबिरिबा अमदि कोना येंबिरिबा ओइरो कोना सिन तौबा ओइरो अमो ओइरो हुजुजे मखोइ जोमी कांगुदसु अदगिदि अमत ताद्रे पट तले ताद्रबो आई अस अरुबा मते माहागे तो कांदा सिगी टाइमिंग सिदी मैम खंगनिंगी है कुकी जु होनंगे जोमी सिंग जु होनंगे आई सिगी केनो जे हुजिग आइना हागे दो वाजे मैम ताब्रो तादब्रो तारगदि ताय त मियम तना ताय ना तुम हाइबिरागा सो आई तुम मखा चथरके ताय हुजिक मोगी ग्रुप ता हाइनौरिसे साउंड याद्रे आइदि नारगा लेरे ngасai दे ताय चानी लागे nga लेगा मैम ताय हाइबनि आई मखा चथरक चरके हुजिक मोइ आइना हुजिक चंगुबदो थोइदोकपदि नते अदुबु मखोइगी केयर लौनबगिदमक्ता कुकी खुदिंगमक्ना नसानासागी खुलाई पाइनबा रेडी द लैयोना हयेंग मोइगी रैली चटपदा रैली जी चोचामपुर सिंदोइनि को मखोइगी रैली जे चोचामपुर सिंगदबा रैली सिदा खोंगचत चटपदा हाइरिबा खोंगचत सिदा नसानासागी खुलाई लोइ पाइयोना कुकी सिंगना मखोइगी नोटिस अमा थोए अरोनबा मोइगी ग्रुप ता को सदर हिल्सना अदो येंगबा तारी मखोइ हयेंग अरोनबा अखरादी दुम तौनरतौ माले खुलाई हाइजे नोंमैदी दुम ओइरगनी कुकी ओइरो अमो ओइरो जोमी की ओइबा पोतदि ताद्री मोइगी जोमी सिंगिदि मोइना सिनबा पोतनिना को अदो कनादनो लागे हाइदो ताई साउंग सेंगे ब्रदर मिट ngange fazana matam chana tumbiyo yam sengna as tasengna ingmit ngang je hoi sana bu sana ya duga phone je khara toina yenge hayeng habadi kuki group ki moi message se loina paba ngam draga su almost marui ba jajar marui ba yaubra na marui ba jaga sing do aina he habidi soiga da ba pot akoi maitai sing da soiga da ba makoi gi arona tu ngangna ba lerega su khangawra ga di phaidana अदो अयामबदि हुजिकति मैतैदा सोकदब वादि अमत याउद्रे हुजिक मखोइ मसेनगी ngangnaba मखोइ मसेनगी वार nga toina tawe मखोइ मसेन हानबा मखोइ मसेन तौबा हंदक मखोइ मी मरी सी हाय अदुसु कुकी केनोना कुकी सिंगना ब्लेम तौबा जोमी ना कोइना सिहन बनेन हाय अदो जोमी सिंगना मुहाय
nakoina punglau laudana lan chatlibu selfie tawraga adai live thado ni location thado ni noi chakhani na Kuki singna blame tawi ado huju makhoi gi hayeng not release sakadaba posida Kuki gi makhoi gi oiba pota zomi hairiba hayeng singada potse hazaganu aduna hayeng release da soidana asoi ngam yauna posu yai amara maduna hayeng gi release da amutanga paage ko मैं आगे हुई जगह पाए अदुगा मोइना हुई हाई से जोमी की दुरी केम हाई होते जोमी ग्रुप तबुदी अदो हुई की हाई रिबा वही दुना करी हाई गेदा हायंगी थोक दबा थोरम से अमत थाजगनु मीन्स नसाना नसाबु क्यार लौजन नबा नसागी ओइबा चाबा सना हक्चांग दो खरसु पोथाव सर पोथा जगे पोथा बाबू अस पोथा निंगा बने उजे पोथा बे मतम यौरने पोथा रने अदनो हुजिकी हाइरिबा मखोगी सिगी आई किनो जे हुजिके आइना हंजन हाइरिबा पोतसे कुकी सिंगना जोमी सिंगदा टारगेट तौबगी मोंग ओइदैरा जोमी सिंगना कुकी दा टारगेट तौयदि आई खंगद्रे अदुबु कुकी सिंगदी एलाती ओइरे अदुआ जोमी सिंगदुनो एलाट ओइजौ हायें नोय तत्तना गो कुकी ने मसिंग हे मने को थादौना जोमी सिंगदा क्वाइदगी मसिंग हे मोगी कुकी मनुंगदा चल्ले हाइरिबा अम्ब्रेला मनुंगदा जोमी कुकी पुलकांदा थादौना क्वाइ यामिनी अदुना हायें लांजे तौरगदी थादौना ngमगदराना खले एना खनबदा थादौना यम लाइ लाइना तौरखदराना खले अदु येंसी मोय करिगुंबा हायेंसे खुद नुंग थाबा हानबदुना काबो इदोइने मखोइजे नुंग हानबा थारबा थारिबा मीदुना कागिदोइने mit yang ngange kangang hayeng se naga area khara yauri masi naga na Kuki rally thingam gadra sini ado paloi kenogi naga gi oiba tangkhul nadi tangkhul naw haibra adu dunadi notice ama thokramne mohi area da chatpi yaroena adugi haibaduna ne asai Kuki singna मीगी एरिया दा जोमी सिंग दा करेम नबा मीगी एरिया दा नोइना किनो स्टेशन दना खोचन दना हुजिकी फजरेने ना अदमाइना म यावे किनो तौबदा जोमी ना करेम नै पाइटे ना करेम नै रा कुकी ना करेम नै अदि खंगद्रे अदुने इचिनाउ सिंग हायेंग मखोइगी रैली से अखोइ सेक्शन जी मोइ रैली से अखोइ जगह बुदी अम्ति याउदे अदुबु मखोइ मसेंगी से ngairasi मखोइ खन्नबदो येंगसी मंगाइरे सि मेसेज पिजरी ये करी ओरक पे येंगसी को मैम याइ पिनरसे पुथारसी नोइसु पुथा बिरो लाइव ते येंबिरि बेचिनाउ सिंगसु पुन्ना याइ पमिनरसे अदुगा सेपरेट एडमिनिस्ट्रेशन सिंगदी गवर्नमेंट ना सुपीरोय अदुगा सीएम ना सुपीरोय ना हाइरे अदो मैम ना सुपीरोय अमना सुपीरोय अमना सुयारोय सेपरेट एडमिनिस्ट्रेशन लाइ लाइ नाइ तपि याब नते को अदाइदि मणिपुर दा लैबा मैतैना वारिनि मैतैना नागादगी नत्रगा कुकी दगी नत्रगा पांगलदगी अखोइ सेपरेट ओइजरगे ना डिमांड तौबदी नतेदना अदाइदि नागाना डिमांड तौब नतेब कुकी ना तौबने ना सिगुंबसिदि कनामदु एक्सेप्ट तौरोय हौजिक मखोइगी सेंट्रल गवर्नमेंट से कुकी ना सुया यादमनिना सेंट्रल गवर्नमेंट ना मखोइगी हराव रावना तरखदरादि थाजदे याइफमिनरसे अखोइगी इचिल इनाउ सिंगसु चेक्सिनना लैबियु मखोइसे मोंग अमनि अचुम्बने खोइसनाम समीरानी अखोइ जु चेक्सिन दे यादे मैम चेक्सिन मिनसी मतम पुनमक्तदा अखोइ असोइबे यादे अदुना अखोइ लाइथोकपे यादे हाबसे मेसेज पिजरी याइपरे याइपमिनरसे ममांगी मोइगी रैली चटपदा मखोइगी ममांगी रैली चटपदनी को फोगौचाव अदाइदि मोइरांग योसलके तौदना तौगबसिंगदो मदुसु मुन्ना अखोइ चेक्सिन जी हाबसे मेसेज सम पिजरी याइपरे याइपमिनरसे